Impact Health ay momoka salamna mayambu taramna okshari ngasi Health khana jagadoriba topic asi depression haiba sigi matangdani hirama sigi matangda akupa warol khara thambinaba aikhoigi studio da lengsin duna laibiriba expert asina Dr. Robindra Khagembam psychiatrist district hospital Chandel ni Dr. Bahan taramna okshari Dr. Ahanbada ngasi akoina lokhachariba topic asima depression haiba se asigi matangda Chandokna haibiyo mioi bagi punsi khongchat asi awaba masung nungaiba anina punna yanaraga balance ama wena chatpa ngambabu nungaiba punsi ama kaunai mioi bagi pukning wakhalgi maramdan nainaba medical science mental health haina khoina khangnariba asini adu mioi bagi pukning wakhalsi ka hena nungai malagasu anaba kanglup ama thoglei madu menia haina khangnai yamna sarang khoirang na dana ipa pa khatna leiragasu nungaite madudasu anaba kanglup ama thoglei maduna anxiety disorder hairaga khangnai aduga wakhal choiraga khwai mayam ga manadaba sadaran amada lakpa wakhal choibagi anaba group amasu thoglei madubuna khoina psychosis na narba haina khangnai aduga akhoigi wakhal si yamna thawai nungaitana monda nungaitana wakhal si am sontharakpa pixilakpa punsi si hingningaktaba suba nomba ngamsilaktabagi awabagi chaina puba anaba group amasu thoglei masigi anaba group asibu akhoina depression na nare haina khangnei isam samnai khoine pallabada aikhoisi nungaiba pau taba matamda punsi da mai pakpa thodo kaya isagi oisira hallamangi oisira marup mapangi oisira asigumba taba matamda ikoi nungai harawi aduga asi anagi natragana accident gi pau taba matamda aikoi nungai ti ko basi tangkak amadana aikoi gi wakhalsi mood haibatare mathasi yamna koi gi waba sadness of mood natragana low mood haina khangnai ko aduga nungai ba matamdana koina happy mood natraga cheerful mood haibasini ko aduna asumaina nungti gi chatpasidaida akoi ngamna ba hotna base masida isagi energy aduga isagi nungaiba isagi self confidence amadi akoigi goal directed activity haibatare tawgadaba thabak mayam laine tawdaba yadi haidina koi hom tawbanga mise masi akoi punsigi khongchat ni ko aduna masigi khongchat asida akoina koigi thengnariba awa anase masidaisa ngahaktang wabase akoina awana thengnaba matamda asi na thokpa matamda ngahaktang waruba nomani ni wabase masidi akoina low mood sadness of mood hairagasu depression haina kauba yadi ko maramdi masigi sadness of mood sidine akoi nungaiba pau taraga nungaiba ngamiba aduga ma ngasagi self confidence hairiba isana isabu thajajabagi masigi confidence akoi mangba leiteba aduna mase akoi kanaguma mana nang adu toksalu nang karma si loidraga di nang na singadorini adu nang na masi tawdina swanjandra leiba ya ponti haina mayamna haibi matamda magi activities adum ngamme ba masi aduna masi akoina normal sadness ni masi di depression nati adu ayam basingna masi aise yam depress oire depression na nare haina swai sida he effect toina hainai adu taseng mamangti masi depression gi leiriba sadness of mood to madu makti nati aduna huji akoina depression si karino haina akoina define to taragadi depression the city akoi koigi mental health ki matangda mood disorder haina amalai adugi mood disorder sigi yamna wakhalna yamna pixil lakpa hainingakta harawningakta nungaiba ngamakta ko maduna punsigi ithaudang se amatta tawbangam silakta dana aigi quality of life si yamna down tawraga aisi hingbagi asam ta leitre kanadraba mapok amani atma ghat tawdina sigi bana hena pharabani haidana extreme drigida toina atma ghat tawganba adugumba mental illness ki makhalamani ko aduna hairiba depression asi masi akoi kayamuk yamna akoi gi iraksida leibagi haibabu ngasi maksi pithribi apun bagi oina million chahum ga humpu muksi major depression na narga leiri bharot ki oina su million humpu amuk naraga lei aikoi manipuri da yengaga su so 2015-16 da national mental health survey haidana india gi state khara naina duna yengba matamda manipur da depression se 1.7 lakhs kumba na duna leiri aduna di mase yam saugraba
achauba laina ama ko akoi gi public health problem ama oisile aduga akoi gi disease burden haidana amasu leiri ko disability and the burden haiba malai masida cancer na piriba burden HIV na piriba burden TB na piriba burden ai tongan ba laina mayam na piriba burden ko aduga depression na piriba burden masi naina duna yeng mamatamda hausi maksi heart ki anabada ischemic heart disease haibase masina khwai myam gi rank number 1 da leibani aduga depression na rank number 2 da lei ko adubu mase 2030 changakpada di depression na global burden of disease and disability se number 1 position da leiragani haina panari ko aduga masi aikoi mioi bagi punsi ki angkak amada koi gi lifetime prevalence hai masri de koi na nabi ya base 10 to 20% ni mase angang nupa nupi ko jat bizat khaidana naba anabani aduga masi ayamba matamda sahi kun thagi manung se swai sida yam pik oina yam kanna nagan ba anaba amani ko aduna masi aikoina hauzik pithribi gi achauba problem ama oirak pagi samesha si laabani na aikoi mipum khangna khudingmakna depression bu masak khangdaba yadre amadi masi layeng dana leibagi mahuta yam thuna puthoga layeng bagi darkar tari haibasi aina mayam da thamjage aduga doctor magi depression se nare hairgadi akoina kamain khangani magi sign and symptoms ccd kamaina khangani to saibe depression na nari haibasi akoina karam haina khangba yabagi haibabu masi yamna maru oiba symptom ahum khak lei magi top pa masi akoina core symptom hairaka su khangnai yalan ba maru oiba symptom si akoigi sadness of mood haibasini ko sadness of mood haibasini masi gi mood se ain haijagi beduni pukning wakhal nungai tabani pixil lakpani harauning dabani ko masi ayamba matamda numit khudingi ko aduga chayol amagi maning da so ayamba numising da dum mood se dum nungai tana leiba ko ngasai gi i pawa mataraga in haibisi nungai ba pawa mataraga nungai henbanga mamba normal sadness to madudagi khendara ise masidi nungai ba paw taraga su suknung nungai henbangam di mi ataina kariuma phagi jogai tawdan nungai na honaraga su masi nungai ba sungam di aduna nongmagi sum soktharak pa nungai rakta ba sadness su mutsima akoi leigani ani shubada akoi gi interest and the pleasure hai akoina ngasai thaba ma tawjaba matamda ko successful oiba kaya gi koi interest ka leidana tawriba adagi yam harau nungai na pleasure oidana penthokpa ngami ba mayam se masigi penthokpa nungai thokpa se mangonda kari mata leira roi ko activity amatana sumabu nungai henba ngamaroi mana hana mamang thakta tawjaramba nungai ramba activity mayam do isai tabada nungai jaba radio tabada nungai jaba gardening tawbada nungai jarma magi sinpham do hobby do aduna sumabu nungai henba matanga maroi ba ko masi sunumit khudingi tawrakadori bani duga ahum sibasina akoina energy amta leita ba isa sidada matam khuding makta fatigue oiba soktha du nata leiba punsi mo oiba ko aduna sukimatik sokthai madudi nongmagi thabak macha khara tawbase isam samna nupi emana chang hauna thongjaraga imung manung pitako da yam haraujei ko adagi kumei harau mang hak chalubada nungai jei adagi kolli wa hak seng bai siman thoidong awa bani ne khallu deba adubu ngasi di depression na naragadi mase asigma macha sinane asuki matik mabu sokthali wali kari mat tawba ngamhandi aduna yamna thabak tawba ngamdaba hainingdaba itan tanba misak amoina tumduna ta leiba phamangdagi hendok ningdaba yumdagi hendok ningdaba asiguma phibam asida numit khudingi ayamba matamda leirakpasina minimum oina 2 weeks hai ko hapta ani de koi soidana asigi symptoms se persistent oina leira agadi misak se depression na nare haine lawi aduga akoi gi core symptom ahum sida natana associated symptom kharaga amuk leiri tare nipal lei aduna masigi symptom sing asisu mathang yausalai ko aduga sigi associated symptom sing si kari no haibada mi se nahanwei ga manadana yam saugal lai irritability yam hengal lai maram sara su drasu ko kari gino khangdi mong amada natraga man pangsau da saugal lai ko mathanta pro yam sakpagi mong se mayam na ure eba ani dagi masiga loina na mase akoi memory se koi impaired oireba ko yam kaugal lai forgetful yam tawreba ko sima thamami sima sinarami haiba se ngamde satra sati roigana para yam phagalam se yam phagalakti ko sigi sen simala e aduga mase koi janing thakningakti ko janing thakningakti akchang se arambam to phaudi ahobam to phaudi aduna chadrabani na yang kangtharai weight handarai
thಾ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯦꯖꯤ 5ꯒꯤ ꯋꯦꯠ ꯍꯟꯊꯔꯛꯑꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯁꯤꯝꯇꯣꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯃꯣꯇꯣ ꯔꯤꯇꯥꯔꯗꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯍꯩꯅꯤꯡꯕ ꯂꯦꯡꯅꯤꯡꯕꯁꯦ ꯍꯩꯇꯦꯕ ꯏꯊꯟ ꯇꯜꯂꯤ ꯆꯠꯄꯃꯛꯇ ꯑꯣꯏꯔꯦ ꯌꯥꯝ ꯇꯞꯅ ꯈꯣꯡꯁꯦ ꯊꯥꯡꯗꯅ ꯇꯧꯕ ꯏꯅꯣꯟꯗ ꯅꯣꯟꯊꯔꯒ ꯂꯩꯕꯒꯨꯝꯕ ꯀꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯊꯣꯔꯛꯑꯦꯗꯅ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤꯒ ꯃꯥꯅ ꯈꯨꯝꯗꯣꯔꯛꯀꯗꯕꯒꯤ ꯒꯦꯞꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯒ ꯈꯨꯝꯃꯛꯄ ꯋꯥꯍꯩꯁꯨꯅꯦ ꯇꯟꯇꯛꯅ ꯑꯃ ꯑꯅꯤ ꯈꯛꯇ ꯈꯨꯝꯃꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯏꯀꯣꯃꯣꯇꯣ ꯔꯤꯇꯥꯔꯗꯦꯁꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯕꯁꯤ ꯍꯦꯟꯖꯟꯅ ꯆꯥꯕ ꯂꯩ ꯑꯗꯨꯒ ꯇꯨꯝꯕꯁꯤ ꯌꯥꯝ ꯌꯥꯒꯟꯗꯦꯕꯀꯣ ꯌꯥꯝ ꯌꯥꯒꯟꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯒꯟꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯃꯈꯩ ꯍꯧꯒꯠꯆꯔꯝꯕ ꯃꯇꯝꯁꯦ ꯃꯁꯤꯗꯒꯤ ꯄꯨꯡ 2-3ꯒꯤ ꯆꯥꯡꯁꯤ ꯉꯟꯈꯠꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯒꯟꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯁꯤ ꯃꯥꯅ ꯃꯤꯀꯞ ꯄꯪꯊꯣꯛꯇ ꯊꯣꯛꯑꯒ ꯍꯧꯒꯠꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯑꯝꯇꯪ ꯇꯨꯝꯊꯒꯦꯅꯦ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ tumba kaibagi mawongsimasu mangonda yamna leirei aduga masi tumdrabanina fresh oi tum haugalakpada fresh oi bangamdi masasi isokta choksai ichok chokthabadune wakhal nungai tabane pullaga amuka hena amuksu nungai handi duga loina na akoigi nupa nupi singi akoigi sexual relationship se masida sexual relation ki pleasure laiba apam laiba se masi amata phaujal lakti aduna nupa nupi gi relationship sidagi yamna lap thora e ko masi su kana gumba singna makoi masel wari sana dana haidok na bamatamda phambi sondana tawrini nupa do haina nupa do ragana sumaina he haibi masina layeng basi su nakalama da sakhina bagi macha amasu oyalle aduga loina na akoi gi kaino se haksangi tongan mafam singda chikpa na bagi symptom moina yamna phudorakpa kangbu amasu lai ko sumain tawdana ngasai gi mi singsi core symptom khara dune aduga associated symptom khara sine masina lai agadi magi nongma gi tawgadaba yumgi mathau ko office ki mathau school gi mathau amadi samaj gi chanabi yaurgadaba thawdo wathok mayam da chatkadaba amadi keba mawbagi hainabi mayam se loina mangsallaktana khara ngamsalaktabadagi sum yai mar oina ngamaktabadagi ngam dabagi thaga si yaudana mi se disability oyen bangamba aduguma makhalgi chawraba amasung common oiba anabani depression haibase aduga doctor depression se nabagi specific age level mai chahi leibra atu saibe thoidokba specific age haiba leite angang han khaktana loina nabi yai adubu masi akoi chahi ko kundagi na kuntra phawgi manung se swaisana ayamba mina naba hogalli ko aduga depression ki episode ama na ba haibase masina koina lying dana sum thamba matamda ma se chawrang na tha taruk tagi na tha ma pan phawbase symptom sidagi phagalakpa ngamdana lai ko magi court se du phagalakpa ngamdana lai adu laibak phabadi kana gum kharadi madudagi phagat khraga lying dana su phagat khraga mapunsi supagi amuk halakta basu yawe adu laibak thibadi depression se yam toin hogalli recurrent yam togalli aduna recurrent tawriba makai magi layeng base khudung jadi nungaite ko aduna akoina ahan ba episode ama thengnaba matamda akoi phagalakani haina khanba chumdi aduna matang chana khangdoraga ngan layeng ba amasung effective treatment se pihoragadi recurrent tawbadagi su kanbangami ko symptom thuna phanba sungami aduga hena khudong thiba depression gi akoi gi tangka kharasu leiriba madugi makhatana lakhandabadu su ikoi yai doctor dagi khangzani wahang ka hangdoba leire do matang size break machana lawse matang size break lawjage break tagi yamna tuna hanjarake impact health link meeting ta dum lebiyo mayam bo amuka na taram nokshari ngasi health link ta khana jarami ba topic asi depression gi matang dani doctor depression gi degree amadi severity gi matang da su haibiyo depression si ekoina mana narak pagi chang degree si ekoina mild depression gi moderate depression aduga severe depression haina makal ahum thokna khaidoi masi ekoina mi du da yauri ba ina panjaki ba signs and symptoms sigi masak si ke yam yausala e aduga masi magi functional level da masi thabak tawangam da bagi chang si masana kayam henjal e ko haiba ani si tu ne yang e mild depression da di mi sina bai ngasai gi normal leisure ma thak to dagi kharadani nemthara ise magi productivity
ให้ถอยสิงถอยบ้าแต่วันนี้งานภาษาขราดีฮันดาร์ก็อดูก็ทับตัวงานเมื่อกี้สังสิขรามาใครดีฮันดาร์อดูพนัยยามนัดงามีก็ยามนัดงามีอดูหานักมานัดเรียให้ภาษามาดิขังเงก็มาสิได้ยามลูบมันนะสมัยตัวภาษาคอยจุ่มในเกณฑ์สายที่ normal set เนี่ยสมมุติอดูอร์เวนิงแต่มายามสินะน้องนี่เลยก็ดูภาษาขี้นี่นะให้นักขันในอดูน่ะลายยังภาษาจัดนัดดีก็อดูน่ะยามนัลูรีบดีสิกุมาตันจาดาทอร์ฮอร์กดีอคอยน่ะ psychiatrist ตาไลบักพัดนั่นละอากดีขณะให้น่ะ evaluation ตัวระก็มากี่ symptoms สิ depression กี่มองดูอีบราให้น่ะยังมาตัมดาชุมมากดี mild depression ดาลายยังอภาษาเนี่ยคอยได้กี่ให้น่ะไปมาสิกี่ลายยังภาษาดีคอยฮิดักทราดพาวดีใหญ่ฮิดักพิจารณาไปสุดใหญ่มาดูใน psychotherapy นั่นตระก็ counseling ให้ไปเสมาตั้งสิยามน่ะมาดูโอยอดูกี่ยามน่ะสุด effective โอยก็อดูน่ะ counseling สิได้คอยน่ะตัวริสินะใส่กี่ depressive cognition ให้บะมาสิดา depressive กี่ thinking ให้บะมาเลยบะมาสิดาไอ้เส I am hopelessness I am helplessness I am worthlessness ให้บะหิงบัดมาติกจาร์บันีไอ้ดีไอ้ self esteem เลยตระบันีไอ้เสียนักตะตุงดะมังดะไก่ได้ยังบัดกะริมตะกานะตระบันีนี่อาสาเลยตระบันีนี่ไอ้น่ะตัวรู้ว่าคนที่ไม่ปารอยดะบันีอดุนไอ้สิปอดลุมนี่มายามนะไอ้กี่มุมมนุษย์ดะตัวมายามสินะ fail อริบะสิสุไอ้โนโอเฮลินี่ให้บะมากี่ guilty feeling ยามเลยบะอดุนมาสิ suicide ยามตัวนี้เนี่ยบะอดุนอาศิกุมาโทษมายามสิเลยระกดีมานะ mild กิสเตียจะฟังเอาระกดีอคอยนะมากี่อ่านบอกว่าคันสินเสสมทกนะบะกี่ psychotherapy สิอคอยนะ cognitive behavioral therapy ก็เว้ยมาสิดาสมทกะอคอยนะลายยังหัวใหญ่อดุมากี่ lifestyle สิคราเซียนส์ตะคนบะให้บดีจางในนะตุ้มนะบะฮอดนะบีบะจางในนะ physical exercise ตัวนะบะฮอดนะบีบะมาดามดี physical exercise ตัวว่าให้บสินะอคอยกี่มุดชินุงไงเห็นบสิ brain กี่มันนุ่งดา chemical อันนี้ขักเลยอามันนะ serotonin กวีอามันนะ norepinephrine กวีให้ดิบะ chemical อันนี้สิพัฒนาทุกเลย exercise ตัวมาตั้มดาอดุนะไอ้คอยบุนุ่งไงนะทำเมียบสินะอดุกะอามันนะอคอยนะ exercise ตัวบุดา endorphin ให้บะ group อามาสุมุกทุกเลย chemical เสมาสินะงั้นใส่ depression ได้นะจิกปันนาไปยามลุยนี่ให้บสิมาสิจิกปันนาบสิสุ endorphin สินะยามพาเลยอดุนะหักจังเส physically อามาสุ mentally ยามนะการหาเลยบะลอยมาสิก็ลอยนะมานะจ้าบัดทักภาษาอคอยนะนิสากีทับสิยาวันดะบะก็ยูนะจิงบัดพิทักพิดะบะอดุกะอคอยอาภาบะจินจักbalance diet ให้บดีอคอยนะอิมุงมนุงดะฟังอีบะ fruits อามาดิง vegetables สิมารังกายนะพิจาบะอดุกะมากีมารุมาปังสังกสินะตัวนะอุนันนะบะวาริสานะบะ social contact พัฒนาตัวบีบะก็กวยบะเยียงบะขวดบะอามามามายามสิปุถุปีระกะมาบุให้นะหันบะเสตังไอพัฒนาจังอีสมัยตัวระกดีอคอยมาบุไม่ลิเพรสนกีไลน์กะลาวบังมีฮิดักทาดระกสุอดุบุ moderate level da yok sanระกดีมาสีดดีมากีสายกีวัคลสุมาสายกี helplessness worthlessness and guilty feeling มายามเส suicide ที่โทษมายามเสสุกิมาติก handle เลยอดุกะมากีโนมกีโตกะตะมาทาวสิสุกิมาติกไกทาร์อดุนะทับกตัวมีอระกันนะอคอยกีมากี service กี absent ยามโอก็อดุนะปังกันสุยามสกทาร์ energy สุยามเลยรักเตอดุนะทับกยามไกสัลเลยสมาจีทับกธนายาวสุงมักเตก็อดุกะ severe form ดะลากมาตัมดดีมาเสทับกอามัตตะตัวบังกำจะลักเตอดุกะ sinning บกี pain ดะบกีนุงไงตะบกีวาคัลดุดีโอยนะพาวรีบะอดุนะมาสิเลยระกดีอคอยนะฮิดักหานะทาดนะลายยังบะยายบะมารมดีอสิกุมตังกักตะคอยนะ counseling นะตระกะ psychotherapy ปีบะมาตัมดามาสิให้นิงโอยบะอดุนะมากีมุดสิหานะปุขัดปีบะ energy สิหานะปุขัดปีบะสิสังเงบะอดุนะมาสิฮิดักทาระกะลายยังบะยาย anti depressant ให้นะขังนะบะ side effects ยามนะเลยตะบะยามนะไลนะสุพานบังกัมบะอดุกุมฮิดักมาคัลยามนะทกเลยก็มาสิทาบีบะตุมบะยาดะบกีมางวันดาคอยตุมนันบะฮิดักคารับเซนบีบะอดุกะ depression นะเลยบะมีสิ่งสุการยุมกันดาไอ้เนี่ยตัวริสิบุการิโนเนี่ยกะมาอินตัวด้วยหน่อยนะไม่เสมาทันดะคันซะบะอีป้าปาขัดปาอีตัดขัดขัดไปยามยาว anxiety กี symptom ยามทกเลยก็ดะมวยเนี่ยมีหุนยามจงบะก็ทับะพุนจะลักบะโซลฮอนบะวาบะว่าคันคันมันคำดะบะสิกิมยามสิทกเลยบะอดุระกะดีคอยเนี่ย anti anxiety กีฮิดาคราทาบีระกะก็มาเสลอยนะมุดสิบุตซับตัวดะนุงไงฮะละบะมาตุงดะ psychotherapy สิอมุกะปังเซนบีระกะมากี lifestyle science ตัวอดุบะมุสิยาวเซนบีระกะดียามพะบะลายยังมาคัลนี่ก็อดุนะมาสิยามดะบะดาทามาปันดกินะสหิมามุกตีอคอยปีเนี่ยบุหนนี่มารมดี depression สิกัมบันโอยนะทาตรุกีโคร์สมาโอยจระกะสุอายามมาตัมดาทามาปันดกินะสหิมุจังบะโคร์สยามยอกซัลเอบะอดุนะคาระเฮนะคอยนะสังตักนะปีอดุบุคาระเฮนะอมุกะ severe โอยบะ depression ดีอคอยนะ depressive stupor hai มาสิดะดีมีเซวางางอร่อยกริมตะอร่อยคุมอร่อยพมุงดะเลี้ยงดันตาดันเลยนี่บะอดุกริมตะให้บะคุมบะมัตตะตรักตะบะเสมีนะจักนงอินบิระกะดีมายาสิกาโถกะดุมซากิเนบะ resistant ดิตะอร่อยบะมาสิอังกปะมะนี่กว่าอดุกะอมนะ major depression กว่า with psychotic feature hai มาสิดะนะคอยกี
วาคัลช่วยบางมองไอ้บดีไอซีมีนะฮัตพี่ก็ตัวเรื่องให้จริงนะบ่ก็ไอเสียคอยอยู่ทำงานมีในลุมนั่นเลยนัดระก็ไม่มานาคงสินั่งดิสิจักรนี่นั่งดิปาบนั่งเชียร์ละบันนี้นั่งสิหิงบัดการนัดระบันนี้ให้ว่าคอนเจนไม่ยามมันพิทอลกปะตาลักปะเลยบ่มาสิสิในคอยน่ะdepression with psychotic feature hai masi major depression gi su achauba ma severity amane ba masi da su koina anti psychotic amadi mathak ta pan gi hidak lang thak sing do tawbiraga laying bi yai na tai cha draga na akoina difficult oi haina khalaga di hospitalize tawbidana drip nung kapi ba supplement mayam tawbi ba ko masi matagai phadana changi aduga अखोई यामना साथीना सुइसाइडल टेंडेंसी वांगबा डिप्रेशन नत्रगा हिदाक थाबदा चंगु यादबा डिप्रेशन खरा सुलै मखोय दुगी दमंगतदी हेना फबा ट्रीटमेंट खरा आउटसाइड लೈ मणिपुर स्टेट दि लैति भारत की ओइना कोई मरुइना निमांसता मदि अतै खरा मफम सिंगदे फांगी मदुदी अखोइना नंबर 1 दा अखोई इलेक्ट्रोकन्वर्सिव थेरापी ECT हाइरिसे मसी अखोई फजना तौबु याय ECT सी कनागुमना अखोई फिल्म दगुमबदी मसी पिक्चराइजेशन तौमतमदा मी लाक्नबगी ओइना कोइन उत्पनिना मयामना मसी अतोप मवंग मद उनै अदुबु साइकियाट्रिक असिगुम्बा तंगाई फदबा खुदोंग थिनिंगा एबा डिप्रेशन गुम्बा असिगी लाइंग मतमदा याम फजना लाइंग बयाबा मखलगी ट्रीटमेंट ECD से हप्ता अमदा अहुम मरिरक तवी अदुगा हप्ता मरिरक कुम्बा तवी अदुगा मसी नतबदा कोइना रिपीटेड ट्रांसमैग्नेटिक स्टिमुलेंट आइबा ब्रेन डे स्टिमुलेशन तौबा ngakतनी को अमना वेगस नर्व स्टिमुलेशन हाइदना मेथड अहुम से कोइ आउटसाइड मणिपुर दगी थाबीरगा मसी मसु अखोइ तौबीरगा मीदुबु कनबीबे याय अदुदुगा डॉक्टर डिप्रेशन से ओहलकपा नत्र थोहलकपा याबगी मचाक से रिस्क फैक्टर से सी मातांग डिप्रेशन थोहलकपा याबसी इट्स ए कॉम्बिनेशन ऑफ factors it's a complex factor mani masi akoina biopsychosocial factors hai tongan ba mahik amana daga tongan ba agent amana tholak banate it's a combination of factors ni maramdi akoi hereditary gi akoi gi pari puri dagi khara nagan bagi masak se aigi jin da pitholak pa lei ba ko sima aduga family history da depression yauragadi masi depression hena charon suron da na bagi masak amasu aihali aduga अखोई सोशल एंड कल्चरल पॉलिटिकल इवेंट पैयाम अखोई डे टू डे लाइफ थेंगनरीबा से अंगांग ओरिंगदगी अखोई चायोक नावक फजरक्तबा को एब्यूज यामना तौबिरक्पा दगी ममा मपंगन काहिबदगी निंगबा यामना काइरखिबा अदगी अखोई डोमेस्टिक वायलेंस याम तौबिरक्पा सिसु मचा कमनी अदुगा अखोई अनएम्प्लॉयमेंट से मसिमसु अदुगा पॉवर्टी से मसिमसु अदुगा अखोई रिलेशनशिप ब्रेकअप हाई मसिना आई याम नुसिनबा करी हाइबा तारे पाखंग सिंग दले साबि सिंग दको मोइगी नुसिनबा नुसिनबिसि काइना खिबा मतमदा मदुना मरम ओइरगा तौबा डिप्रेशन अदुगा अतै सिंग धारगना नुसिरबा इमा इपा मरुम मपांग लैहिदगि मदुगी रिएक्शन ओइना तौबा को सुमाइन तौदना अदगी अखोइना आइना लाई कन्ना तमजरुरगा हयेंग थबा अमा फंगद्राइना खल्लगा लाइसु सुंgai हेतबा करप्शनना तौरगा फंगिगद्रा फंगजु फंगिबा को असुमाइना पुनसीदा अवाबा चाइना पीबा मयाम से अखोई डे टू डे लाइफ ता थेंगनरीबा असिगी मयाम सेना कम्प्लेक्स ओइना पुंजलकांदा अखोई डिप्रेशन से मथंग मथंग थोकलकपने अदुगा डॉक्टर ट्रीटमेंट से अखोइना मतम चाना पिहौदबा तारगदी करी हेना करी ओहेलकपा याबगे सुसाइड डिप्रेशन ट्रीटमेंट मतम चाना पिहौद्रगदी डिप्रेशन से अइना हाइजखिबा दुनी मसी मथन्नता ऑटोमेटिकली फरकनी हाइना अखोइना खनबजी सुमदेबा फरकपदी यामना मसिंग यामदी अदुना मसे रिकरेंट तौना लाएबा को रिकरेंट तौना लाई रिकरेंट मसिंग तोइना तौरे गoi लायंग बदे हेना वाई हाइबा मा अनि सुबदा याम क्रोनिक फॉर्म ओइना सखिबा सुमनगी था तरुक तगिना मापन भावबगी कोर्स ओइरमबसिना ने सही कया मरुम से मथन्दा दुम फगलौ यादबा याम क्रोनिक ओइना सखिबा दगी अहुम सुबदना यामना अखोई टर्मिनल स्टेज ता करी हाइतारे असुकी मतिक सुसाइड की टेंडेंसी याम वांगागा सुसाइड याम तोइना तौगिबगी अदुगुम्बा फिबम सिंगसिदा लाखिबा याय अदुना मसी ओइरगदी लाइफ से अमुक हन हिंगलनबा याददना डिप्रेशन से अखोइना फन यामना अमुक्तंगदी फनबो होनगेन एम तौरकपा मतमदा अखोई माइ पाखिदबा याय अदुना पुंसी कयागी अखोई लमखांगदा सुसाइड तौनबगी मरम से डिप्रेशन ओइबनिना मखोई अखोइना अनट्रीटेड ओइना थंबसे सुमदे अदुना मसे यामदा ngana khangbi horaga ngana treatment thahobasina punamaki afabani अदुदुगा डॉक्टर सोसाइड से सिसिगा डिप्रेशन सिगा अदुम मरी से लाइना हनब्रा याम लाइनै अदुना आइना पॉजिटिव फैक्टर दा अखोइना रिस्क फैक्टर हाइरिसे ngसाइगी सोसाइटी सिदा अखोइगी सोसाइटी सिदा थोइबा थौदो वाथोकसिंग से आइना याम पलुद्रगसु को अखोइगी दी चथोखिबा इचासिंग काय कांदा हलकदबनो को ना सिमा
aduga mama mapagi tendency akogi expectation se masa singtagi yam wangi haujikan se aigi chasina du hen gadabani da hen gadabani hai aigi ichagi capability di khangdabna adu aina pami bangakta follow taw angang dugi apamadi yengbidadana akoina pressure yam pibase simasu macha kamani ko akogi overburden oi bhai betare dagi school gi haujikan gi syllabus yam yamidana ngak phangna masi su puwa thangba ngamaktragadi masi su burden amani ko aduga society gi aina sai high river corruption gi poverty gi ko adai domestic violence mayam se masi puming da wakal da nungai taba sense piba ngaktani aduna masi ge yamna depression ga mari laknaba leibanina akoina matam khuding mata koi isa maksi so afaba khanba afaba tauba amasung samaj apumbana so afaba taubiba amasung khanbiba se masi changi depression na haloi hairagati aduga doctor akoi depression se wakal sina dum tholakadwene aduna wakal nungai na leinaba akoina kai kai tauba yaba yam phajaba wahang ni akoina sumaina hai no health without mental health hai ako akoina computer gi phajaraba akoina software yam nungai base yam phaidana adu software yam nungai base akoina aman ba cover ma da hapsalaga so sinabi yam nungai ni ko adu cover du yam phajaraga software du yam phatraga di sinabi yaroi aduna mental health se software duni aduga physical health sina akoi cover duni ba aduna mental health si asuki matik sophisticate oidana yam phajana akoina haina singna healthy ohelagadi productive yam lay yam kani samaja asuki matik kane aduna akoina mental health si phajana healthy oina nungaina lehengi haitar boidi ihal han bada aina isa gi capability se kadai phaw aina ngammi haijaina khangjabatai aina ngamdaba mayama ma ina sa tawragadi ngamoidaba mayama madu ai pukning wakal nungai roiba frustration yam legani aduga ai normal day to day life ta akoina stress and strain awan nungai gi saitheng mayam thengdari base masi line kop tawba mayong na ai ngamjaga dawbane ba ahun subada ai se at least pikna bu oiro chawnu bu oiro senthok lambi khara leigadabani ai se economically productive oigadabani aduga loina na ikoi se isana ai gi community da ai gi society da karima khara aina piba mateng piba se aina karima khara di contribution tawba se aina ngamgadawbane ba asi oragadi akoi pungning wakan sinungai aduga loina na akoina sumaina haina ba malai for every action there is a thought behind hai aina tawribe action dugi marumda wakal amamam leiraga tawrakpani aduna di aina afaba wakal ama khallagadi afaba action ama tawrakani ko adu aina mi hat ki haina fataba wakal ama khallagadi aigi action du mi hat oina lakani aduna akhoi mayamna yam peaceful oigadaba isagi su amasung samaj hi kanagadaba wakal mayam se proactively khallaba amasung tawraba masima khoi nungaina bagi pambaini asiga loina na tumba se matam naina nungtigi matam naina khoi pung 3 9 si tumbiba aduga afaba chinjak haibadu ngasai gi nisa yaudaba chinjak ama khoina matam chupada honabiba ko fruit amasung vegetable na hena namna yawa chinjak sinji tawbiba noi han bidaba noi ba haiba se akoi wakal leina mayam horakna bagi amadi physical illness mayam ama diabetes na chingba hypertension na chingba mayam silakna bagi machak amani aduna isada physical illness mayam ama diabetes na leiraba hypertension leiraba asthma leiraba cancer naraba HIV leiraba pumnamak sina so ikoi wakal leina nungai haloiba aduna akoi physical gi anaba sisi yari go lehendana ba akoi hotna bigadawani aduga loina na tumbase asi chang naina thambiraga exercise aina panjagi bedo no mi manungda pung amaguma exercise tawbiraga brain gi mood akoi gi happy mood oihalliba neurotransmitter serotonin amadi noradrenaline ani se phajana marang kaina pithorakna bo hotna biba ko aduga koigi endorphin adi chikpana basi kokna ba chemical su phajana pithokna bhonaraga akoi chikpana basi lehendana leiba amadi marung mapang mayam unadana amaga handshake tawna ba kauna ba ngangna ba hi hello haidana chamin thakminna bagi punbagi social function mayam da saruk yaminna basi amaga totna tinadana masi yamna tawba phai aduga interpersonal relationship haibetare amaga gi marakta tharum naina ba nungai na taba unkhatna basi isili naw marakta hairasi mani makuda hairasi imanabagi marakta hairasi satri singi marakta hairasi amaga interpersonal relationship phattadana leibase masina su ai khoi yamna wahalli nungai hande ko aduna pumna maksibo khoina hotna bangamagadi wakhal nungai na leiba ngamgani madugi pholoina haksang sisu yam nungai gani thagachari doctor gi maman yamlo matam khara kai thokpiraga ngasi khoigi healing ta depression gi matang da wafam kaya thambi begina makta doctor bahana mayam mo kan na khurumjari ngasi gi damakta di matang saida healing patient jare mathan gi chayol da anoba topic ama mu pu duna lakchage ngasi gi damakta di kaina na ba ya thangni jari